ngasi ing kumja lising ani kunmari Oktober ki tang mapan yumsa kaisa numit ayuk ki pung mapan tasile aina lepchariba jaga si akoi Dabangpur Chingdong Laikai haina maitai taba khungang amani kasar gi ayak si ngarang nahan tang taret ki numidang wairamda ai Lanka dagi lakcharega akoi gi Bon Tarapur da thungjabani Inau Rajmani gi akoi gi Barak Museum and Library da thungjaraga ngasi ji Chingdong Laikai Ching Laikai maitai khungang da chause na ayuk sida lakchabani aina lakchari ba mafam si akoi gi Bina Kandi rom dagi akoi gi lakpa lambi da akoi ghas tola haisila erega ghas tola dagi sum lakpa da Swadhin Bazar haidai Swadhin Bazar haina amma lei adusu khare hendolakpa adagi Swadhin Bazar dagi amuk kilometer ahum lon chakhraga Kuchu Daram maina lei aduga hairiba Swadhin Bazar amadi Kuchu Daram sigi marakta kari lei kari lamkhai ba Boroi ton lamkhai aidana akoigi kanoni yam phajana akoigi CC block concrete block thawa lambi da kilometer ani di phaba loi ani mungni hai adudei da changaga seida kaithel macha amba lei maitai gi oina leiribo kaithel la masaisda akoigi Ching Laikai haijigi mamangda aina changjin jarai si nongpok pangnani nongpok pangna chumdring masaigi akoigi boroi ton lamkhai haijidegi changsilaga lei aduga ai hoji Ching Laikai maitai laikai gi oina leiribo kaithenji ai yoksin jarai ai mathang ucharakke si akoigi Ching Laikai maitai singgi kanoni mandir si maitai gi ro maitai gi Mahadev Mandir maitai gi alagi kano sidi akoigi kano tawbro puja di tawdro puja tawjai ado puja ngasi ahanba numini puja gi divas Adivas divas puja ji si mamdo sida dum tawdra si mandop si ka sum tawdurni leiteng khoteng di tawdra leiteng kaiteng hauji naron sing kanna laknari o si akoigi kano maitai nupa macha icha sing amana phamamba dukan ni magi nangiro kai ming kawya ai ming Kiren kawe so kiren chomon toro mangan ja dom dei lai kiren dukan na larika di kayamna ai ka SS ha SS lalaga muji tu dukan je phajana si maitai ngak tara chira aya mo dukan ni maitai ga tani pham sing chi si yeng bi maitai ngak ta phamba akoigi Dabong haibani ko Dabangpur Chingdong Laikai Dabangpur Chingdong Laikai inau mo ju thengnare inau je kari ai army retire ne fauji dagi retire go sahi tra tuk tor ga sei kuntra taruk toroga kuntra tuk tor ga isai sahi kya sur ga jangai taruk yankai taro na manra mali ne kai chai isa nu pa ga mali maintain da wai tare hoi ne ai su angang de natre ai su 70 changsil e ba alo yam nungai wa ne thaja de wa ne sida ida torga alo sida yengo dukan singje loina mak changsil ga yamna manung hunna changsil ga khoigi ai tawjage Dabangpur habani ko Dabangpur Ching Laikai seida khoigi kaino naharwal singna puja gi atai mapo si ju dukan khoigi maitai gi ni hotel ka lei Bon Tarapur achuk chawbodu ne maitai gi cha thakpom hotel nambau leite ba ayukta ada handak hafta amaron surabra hotel nam kha hangdana lehore cha thale sidadi yengbiu maitai tangdi oiba si atang bani akoi gi ichan sing haitare sida kaino loi sure buri nungli koi khuji nungji loi yauri ne sidia Manipur gi phiron su ado hujiti Manipur gi phiron adum laibro hanagum komai tawriya lai gari da chele mi di chathok sin yadra mina iskaya nuai ramno thong lo lising ju mate gi tukang haktara si angak puni ne si yam thajadana yamna manung changsillaga yengbiu Dabangpur Ching Laikai maitai laikai si maitai gi dukan ngaktani si tawrise si ju maitai gi
ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯁꯤ ꯃꯩꯇꯩꯒꯤ ꯕꯖꯥꯔ ꯇꯥꯔꯦꯅꯦꯀꯣ ꯃꯩꯇꯩ ꯕꯖꯥꯔ ꯁꯤꯗꯗꯤ ꯍꯣꯇꯦꯜ ꯂꯩ ꯍꯩꯃꯥ ꯑꯩꯈꯣꯏꯅ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯊꯛꯂꯛꯏꯁꯦ ꯏꯕꯦꯝꯃ ꯃꯤꯡ ꯀꯔꯤꯌꯥ ꯕꯦꯝꯆꯥ ꯀꯩꯌꯨꯝꯅꯣ ꯁꯣꯔꯥꯏꯗ ꯏꯄꯥꯝꯗꯤ ꯀꯥꯏꯗꯩꯅꯣ ꯈꯨꯟꯒꯤꯔꯣ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯇꯧꯔꯛꯄ ꯏꯁ ꯌꯥꯝ ꯐꯩꯅꯦ ꯑꯩ ꯊꯥꯖꯗꯕ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯀꯩꯊꯦꯜ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕꯁꯦ ꯑꯩ ꯀꯁꯥꯔꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯃꯌꯥꯡꯒꯤ ꯗꯨꯀꯥꯟꯗꯤ ꯌꯥꯎꯗ꯭ꯔꯥ ꯁ꯭ꯋꯥꯏꯁꯦ ꯀꯣꯅꯥꯗ ꯑꯃꯈꯛ ꯑꯇꯩꯗꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯦꯕ ꯑꯣ ꯁꯤꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯦ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯃꯁꯤ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯤ ꯀꯁꯥꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯪꯉꯦꯅ ꯂꯩꯖꯕꯅꯤ ꯑꯗꯨ ꯈꯪꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯅꯨꯡ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯀ꯭ꯔꯤꯠ ꯕ꯭ꯂꯣꯛ ꯐꯖꯅ ꯊꯥꯔꯒ ꯆꯪꯉꯛꯏ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯁꯦ ꯂꯝꯖꯥꯎꯗꯒꯤ ꯂꯝꯖꯥꯎ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯙꯤꯟ ꯍꯥꯏꯕ ꯕꯖꯥꯔ ꯑꯃꯒ ꯀꯨꯆꯨꯗꯔꯝ ꯍꯥꯏꯕꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯆꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯪꯉꯛꯄ ꯕꯣꯔꯣꯏꯇꯣꯜ ꯂꯝꯈꯥꯏ ꯍꯥꯏꯕꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤ ꯆꯪꯉꯛꯑꯒ ꯂꯩꯕ ꯃꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤ ꯃꯌꯥꯝ ꯇꯤꯟꯗꯅ ꯂꯩꯔꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥ ꯇꯤꯟꯗꯅ ꯂꯩꯔꯝꯕ ꯇꯥꯏ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯈꯨꯟꯒꯤ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯐꯤꯕꯝ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯕꯝꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯄꯨꯖꯥ ꯃꯌꯥꯝ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯇꯦꯡ ꯈꯣꯠꯇꯦꯡꯗꯅ ꯂꯩꯇꯦꯡ ꯈꯣꯠꯇꯦꯡꯕꯗꯤ ꯊꯦꯡꯉꯦꯅꯦ ꯃꯤꯒꯤꯗꯤ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯗꯤ ꯃꯦꯂꯥꯗꯧꯅ ꯇꯧꯍꯧꯔꯦ ꯑꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯩ ꯃꯤꯡ ꯎꯔꯤꯈꯦꯝꯕꯝ ꯒꯧꯔꯃꯅꯤ ꯍꯥꯏꯅ ꯀꯧꯖꯩ ꯒꯣꯔꯃꯅꯤ ꯁꯔꯃꯔꯣ ꯑꯩ ꯅꯠꯇꯦ ꯒꯧꯔꯃꯅꯤ ꯃꯩꯇꯩꯅꯤ ꯃꯩꯇꯩꯅꯦ ꯍꯣꯏ ꯎꯔꯤꯛ ꯁꯥꯕꯝ ꯎꯔꯤꯈꯦꯝꯕꯝ ꯎꯔꯤꯛꯈꯤꯟꯕꯝ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯅꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯀꯔꯤ ꯅꯥꯒꯥ ꯃꯄꯥꯟꯗ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯀꯔꯤ ꯈꯨꯝꯕꯣꯡꯒꯤꯅꯦ ꯁꯤꯕꯨ ꯍꯣꯏ ꯑꯁꯤ ꯌꯨꯝꯒꯤꯃꯛꯇꯒꯤꯅꯦ ꯑꯩ ꯁꯤꯒꯤ ꯌꯨꯝꯁꯦ ꯍꯣꯏ ꯑꯗꯣ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯕꯤꯕ ꯑꯩ ꯑꯁꯤꯗ ꯑꯩ ꯑꯗꯨꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯅꯤꯐꯨ ꯑꯁꯥ ꯔꯥꯏꯐꯜꯗ ꯆꯍꯤ ꯅꯤꯐꯨꯔꯣꯝ ꯁꯥꯔꯚꯤꯁ ꯁꯨꯄꯔꯚꯤꯖꯟ ꯄꯦꯟꯁꯟ ꯊꯣꯔꯛ ꯑꯗꯨꯒ ꯁꯤꯗ ꯍꯣꯏ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯩꯅꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤ ꯁ꯭ꯋꯥꯏ ꯅꯤꯡꯉꯣꯜꯂꯣ ꯍꯣꯏ ꯑꯗꯨꯝꯕ ꯑꯃ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯄꯥꯛ ꯂꯥꯎꯋꯦꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯤ ꯆꯦꯟꯗꯅ ꯂꯣꯠꯄꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯦꯛꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯒꯤ ꯑꯃꯅ ꯍꯣꯏ ꯁꯤꯗ ꯂꯩꯔꯝꯕ ꯍꯥꯏꯁꯤ ꯁꯣꯏꯗꯅ ꯁ꯭ꯋꯥꯏꯒꯤ ꯅꯤꯡꯉꯣꯜ ꯂꯧꯕ ꯈꯣꯠꯄ ꯆꯨꯝꯃꯤ 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 ꯏꯆꯥꯁꯤꯡꯗꯤ ꯀꯔꯤ ꯍꯣꯏ ꯏꯆꯥ ꯑꯅꯤꯅꯤ ꯑꯩ ꯅꯤꯉꯣꯜ ꯌꯥꯎꯖꯗꯦ ꯏꯕꯥꯗꯤ ꯏꯆꯥ ꯑꯅꯤ ꯑꯗꯨꯝ ꯑꯃꯅ 12 ꯄꯥꯁ ꯇꯧꯔꯕ ꯑꯃꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯒ ꯊꯣꯏꯗꯣꯛꯄ ꯊꯕꯛꯀꯤ ꯆꯥꯡ ꯂꯧꯕ ꯉꯝꯖꯗ꯭ꯔꯦ ꯆꯤꯡ ꯂꯩꯀꯥꯏꯁꯦ ꯍꯣꯏ ꯁꯤꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤ ꯀꯌꯥꯃꯨꯛ ꯃꯩꯇꯩ ꯂꯩꯒꯦ ꯃꯆꯣꯡ 52 52 ꯍꯣꯏ ꯄꯨꯟꯅ ꯄꯨꯟꯅ 52ꯗꯨꯅ ꯂꯤꯡꯉꯤꯃꯤꯅ ꯁꯤꯒꯤ ꯀꯩꯊꯦꯜꯁꯦ ꯍꯣꯏ ꯑꯁꯤ ꯑꯗꯨꯝ ꯕꯒꯥꯟꯒꯤ ꯃꯤꯁꯨ ꯌꯥꯎꯏ ꯄꯨꯔꯛ ꯅꯠꯇꯦ ꯍꯥꯏꯗꯤ ꯂꯤꯡꯕ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟꯁꯤꯗꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤꯗ ꯍꯣꯏ ꯃꯩꯇꯩ ꯗꯨꯀꯥꯟ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯨꯕꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤ 50 ꯌꯨꯝꯊꯣꯡ 52 ꯂꯩꯕ ꯑꯃꯅ ꯁꯤꯗ ꯁꯨꯝꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯒ ꯂꯤꯡꯉꯒ ꯂꯣꯏꯅꯃꯛ ꯃꯩꯇꯩꯒꯤ ꯉꯥꯛꯇ ꯃꯟꯗꯤꯔꯁꯤꯁꯨ ꯃꯩꯇꯩꯒꯤ ꯍꯣꯏ ꯃꯩꯇꯩꯒꯤ ꯍꯣꯏ ꯃꯍꯥꯗꯦꯕ ꯄꯥꯔꯕꯇꯤ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯃꯩꯇꯩꯅ ꯂꯤꯡꯕꯅꯦꯕ ꯍꯣꯏ ꯂꯤꯡꯍꯜꯂꯝꯕꯅꯤ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯃꯁꯤ ꯅꯤꯌꯔ ꯑꯕꯥꯎꯠ ꯃꯁꯤ ꯂꯤꯡꯕꯁꯤ ꯆꯍꯤ 40 ꯃꯃꯥꯡ ꯆꯍꯤ 50 ꯃꯃꯥꯡꯗ ꯍꯣꯏ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗ ꯊꯥꯖꯗꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯤ ꯈꯨꯟꯖꯥꯎꯅꯤ ꯈꯨꯟꯖꯥꯎꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦꯕ ꯑꯗꯨ ꯁꯤꯗ ꯂꯤꯡꯅ ꯀꯩꯊꯦꯜ ꯁꯤꯗꯩꯁꯤꯗ ꯑꯁꯤ ꯂꯝꯕꯤꯁꯤꯅ ꯊꯣꯔꯣꯗꯨꯝ ꯕꯨꯋꯥꯂꯤ ꯕꯒꯥꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯂꯦꯇꯣꯜ ꯂꯛꯈꯤꯄꯨꯔ ꯖꯤꯔꯤꯕꯥꯝ ꯑꯣꯏꯔꯒ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯁꯦ ꯌꯥꯏ ꯑꯁꯣꯝꯗꯅ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒ ꯃꯈꯥꯏ ꯑꯅꯤꯁꯨ ꯍꯥꯏꯔꯁꯤꯅꯦ ꯍꯣꯏ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯗꯨꯝ ꯅꯣꯡꯆꯨꯞ ꯄꯥꯟꯅ ꯀꯨꯝꯊꯔꯒ ꯑꯋꯥꯡꯈꯥ PWD ꯔꯣꯗ ꯂꯩ ꯍꯣꯏ ꯑꯋꯥꯡꯈꯥꯁꯤꯅ ꯁꯣꯝꯗ ꯁꯤꯜꯆꯔ ꯆꯠꯄ ꯌꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯈꯪꯖꯔꯦ ꯑꯩ ꯃꯥꯅ ꯀꯨꯆꯨꯗꯔꯝ ꯑꯗꯒꯤ ꯁ꯭ꯋꯥꯙꯤꯟ ꯇꯥꯔꯒꯗꯤ ꯍꯣꯏ ꯁꯥꯗꯤꯟ ꯕꯖꯥꯔ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯘꯥꯁ ꯇꯣꯂꯥꯗꯒꯤ ꯁꯣꯅꯥꯏꯁꯨ ꯆꯠꯄ ꯌꯥꯔꯦ ꯕꯤꯅꯥꯀꯥꯟꯗꯤ ꯆꯠꯈꯤ ꯌꯥꯔꯦ ꯕꯤꯅꯥꯀꯥꯟꯗꯤ ꯌꯧꯈ꯭ꯔꯗꯤ ꯕꯤꯅꯥꯒꯥꯟꯗꯤ ꯌꯧꯔꯦ ꯐꯨꯂꯦꯇꯣꯜ ꯀꯔꯤ ꯂꯣꯏ ꯇꯥꯈꯤ ꯌꯥꯔꯦ ꯑꯗꯒꯤ ꯁꯣꯝꯗ
कुचु दरम दगी सोम चक्र मोती नगर अखोय अमरा गा तार अदई दी लोई यारे अब सिंगक पे वानी राजमनी ना अखोय इनाउ राजमनी ने डॉक्टर राजमनी असम यूनिवर्सिटी की कनो ने अखोय तामो जे एक्स असम राइफल ने रिटायर तौरगा सिदे लेबने चही यांखै लोम सुरे ओ लेरा अब अदा आइना अस्वाई निंगोन लौब्रा माने खुमुंगी ने कनो मणिपुर चही 13 मखाइरोम 13 थातरुम लेरमी कक्चिंग नंगफाले जिरमी कदम तराद लेरमी ओपोजिट पेंशन करो हरफम सिगे न तबु तमने थवाल लिलों मचा कोइ मैम नुंगाई याम ngakponi maitei yum sumnagi yankhai umdoi khakteni adu yankhai umdoi jina lingam siungna aduk chawo bon tarapurna sumaina kethel ling bangamdri ni moi du mafamgi matungi ne ko kudong chaba haip tare hoine adu si bagan gi mi bazar numit ka di asina bua asina lakipur area haip tare asina sunai asina mije borani o kenodi akogi assembly constituency se ani tabra hoi sunai asina lakipur asina o chongi chongwa mo sina lakipur agi somna sunai tari o adudi maitai ju tokai ne adu da hoi mayang lai ba ni na ka adu gram panchayat haji koi gi das haip tare hindu ni ko nati ai gram panchayat ki mamni se tongan braba maitai khunja aja koi amatani ama aduna kari gram panchayat sina kosudrom da gram panchayat haip asowang di kanoni lakipur o lakipur gram panchayat su keno tauri ne adu member ko khai do mani member chu kai mai maitai na member wo bidi ngambro maitai ne member chaki be chahi mangaro mamang do oirammi hoji oidra aji oje mayang ni hengra o ye le janaru baini na hoy chim henda akoi sarman karwai no Salman nate horung bomni ma Assam University wajani Assam University wajane ba ado ma Manipur akogi kainoidana akogi barak museum men library na chauba museum ma tawdana tawri inause no koi biro ta ahing lek pui phibam da lakti so nungai je uja ko ni yam nungai je uja gum ba ahan ba thingna bse manung gi lambi sidi khara phatre hoi dum kong adu bu kenu di tawina lekhom di thok to mal check thai ba adu sigi asa main road te chang pol lambi sidi pura nungai khare sidi yang pui na su chakado blog haip tare ko blog thar ke dum keno sidi chang ga quality ji binakali lakhipur binakali ghat borak thola ke dum jawre taja re masi yam nungai jagre masi kasar gi keno da khoi gi jaribon khoi gi haila kandi gi keno license kun chang gi du su kethen achobom lai adu mayang ga su khomom phami adu mayang maitai lon budi ngange bo main road ki endi da oje changi bodo sina mo magi ani makse meeting ni adai aina yam nungai jai se sumnagi maitai yum yankhai doi khak mayang marak sida leiri haraga kaithen ama mainly kaithen ama maitai singna lingaga leidana mandir ga tawra leibasa yam nungai jai oja ko ni ai manung da ongta changcharu gi oja thengna jaba nungai ja ching likai gi manung da likai manung da changjin jare ado lambi se lekom di thokpa nate chek thai phajana adagi akoi yung kai si wadum nungai ai phana yam nungai jagare yam pen jagare ngasi gi akoi ching likai da si astukang ga yam phajana tawga leidi ching likai gi manung da changjin jare ado lambi se lekom di thokpa nate chek thai phajana adagi akoi yung kai si wadum nungai ai phana yam nungai jagare yam pen jagare ngasi gi akoi ching likai da si astukang ga yam phajana tawga leidi
ꯐꯥꯝꯗꯣ ꯑꯆꯧꯕ ꯑꯃ ꯂꯩ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯩ ꯏꯕꯦꯝꯃ ꯅꯣꯏ ꯃꯤꯇꯩꯅꯤꯀꯣ ꯉꯥꯈꯣ ꯋꯥꯔꯤ ꯁꯥꯒꯦ ꯉꯥꯛ ꯂꯩꯔꯒ ꯁꯤ ꯑꯃꯨꯛꯇ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯁꯤꯗꯩꯁꯤꯗ ꯏꯁꯩ ꯈꯣꯡꯉꯤ ꯌꯥꯗꯦ ꯏꯁꯩ ꯑꯃꯨꯛꯇ ꯄꯨꯊꯠꯄꯤꯌꯣꯕ ꯑꯗꯨꯅꯤ ꯁꯥꯔꯣ 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 ꯖꯒꯣꯏ ꯌꯥꯎꯗꯕ ꯇꯥꯇꯤꯡ ꯑꯃꯨꯛꯇ ꯇꯧꯅꯦ ꯁꯦ ꯏꯁꯨꯁꯤꯡ ꯑꯃꯨꯛꯇ ꯇꯧꯕ ꯁꯥꯎꯕ ꯅꯣꯏ ꯆꯞ ꯃꯥꯟꯅꯅ ꯅꯣꯏ ꯇꯥꯟꯅ ꯑꯝꯇ ꯊꯥꯎꯅꯦ ꯅꯨꯄꯤꯒꯤ ꯏꯁꯩ ꯚꯦꯔꯤ ꯒꯨꯗ ꯑꯩꯈꯣꯏ ꯏꯁꯩ ꯈꯣꯡꯗꯅ ꯃꯣꯏ ꯇꯥꯟꯊꯥꯗ ꯖꯒꯣꯏ ꯁꯥꯔꯝꯃꯅꯤ ꯏꯁꯨꯁꯤꯡꯁꯦ ꯆꯤꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯩꯀꯥꯏ ꯀꯔꯤ ꯗꯕꯪ ꯍꯥꯏꯕ꯭ꯔꯥ ꯗꯕꯜꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯁꯤꯗ ꯁꯥ ꯂꯩꯔꯝꯃꯦ ꯅꯨꯡꯁꯤꯔꯦꯗ ꯁꯥꯔꯣ ꯁꯥꯔꯣ ꯑꯗꯨꯅꯤ ꯑꯗꯣ ꯏꯁꯩ ꯈꯣꯡꯉꯝꯕꯗꯣ ꯏꯁꯩ ꯌꯥꯎꯔꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤ ꯃꯌꯥꯝ ꯂꯩꯗꯅ ꯁꯤ ꯃꯥꯟꯗꯣꯞꯁꯤ ꯕꯥꯃꯣꯟ ꯃꯥꯟꯗꯣꯞꯂꯣ ꯀꯩꯅꯣ ꯁꯪꯒꯣꯏ ꯑꯣꯏꯔ ꯃꯥꯅꯦ ꯂꯧ ꯌꯥꯝ ꯆꯥꯕꯩ ꯋꯥꯅꯤꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯥꯏꯗꯤ ꯀꯔꯤ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯃꯃꯜ ꯑꯌꯥꯝꯕ ꯑꯅꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯪꯒꯣꯏꯁꯤ ꯌꯦꯡꯕꯤꯌꯨ ꯃꯥꯝꯗꯣꯞꯃꯨꯛ ꯆꯥꯎꯔꯤ ꯑꯗꯣ ꯁꯪꯒꯣꯏ ꯌꯥꯝ ꯆꯥꯎꯔꯗꯤ ꯐꯧ ꯌꯥꯝ ꯍꯥꯞꯄꯦ ꯁꯤ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯟꯁꯤꯡ ꯑꯃꯁꯨ ꯏꯟꯗꯣꯟꯅ ꯌꯨꯝ ꯀꯗꯥꯏꯗꯩꯅꯣ ꯃꯅꯤꯡꯗꯒꯤ ꯅꯣꯏ ꯆꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯆꯤꯡꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤ ꯍꯣꯏ ꯆꯤꯡꯗꯤ ꯂꯩꯇꯦꯕ ꯅꯨꯡꯁꯤꯔꯦꯗ ꯐꯔꯦ ꯁꯥꯔꯣ ꯁꯥꯔో ꯅꯣꯏ ꯄꯨꯖꯥꯒꯤ ꯁꯥꯗꯣꯏꯔꯣ ꯅꯣꯏ ꯁ꯭ꯀꯨꯜꯗꯤ ꯀꯗꯥꯏꯗ ꯇꯝꯃꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯣ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯣ ꯀꯔꯤ ꯂꯣꯟꯗ ꯇꯝꯃꯦ ꯏꯪꯂꯤꯁꯇ ꯕꯪꯒꯥꯂꯤꯗꯤ ꯍꯩꯇ꯭ꯔꯣ ꯍꯩꯇꯦ ꯕꯪꯒꯥꯂꯤꯁꯨ ꯍꯩꯒꯗꯕꯅꯤꯀꯣ ꯕꯪꯒꯥꯂꯤꯁꯨ ꯍꯩꯒꯗꯕꯅꯤ ꯅꯣꯏ ꯃꯌꯥꯡ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯕꯪꯒꯥꯂꯤ ꯈꯪꯗꯕꯁꯨ ꯌꯥꯗꯦ ꯊꯣꯏꯕꯤ ꯅꯪ ꯅꯃꯤꯡ ꯍꯥꯏꯌꯣ ꯑꯝꯇ ꯄ꯭ꯔꯇꯤꯚꯥ ꯁꯤꯡꯍ ꯀꯩꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯥꯗꯁꯨ ꯆꯩꯔꯝꯃꯤ ꯂꯪꯀꯥꯔꯣꯝꯗꯁꯨ ꯑꯉꯥꯡꯁꯤꯡꯗ ꯁꯥꯒꯩ ꯈꯪꯍꯜꯂꯨꯀꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯗꯒꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯅꯦ ꯈꯪꯍꯜꯂꯨ ꯃꯃꯥꯗꯅꯤ ꯆꯩꯔꯝꯃꯕꯅꯤ ꯃꯌꯥꯡꯅ ꯍꯪꯕꯗ ꯌꯨꯝꯅꯥꯛ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯅ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯁꯥꯒꯩ ꯍꯥꯏꯌꯣ ꯈꯨꯔꯥꯏꯖꯝꯇꯣ ꯅꯪꯒꯤ ꯍꯥꯏꯌꯣ ꯈꯖ꯭ꯔꯥꯛꯄꯝ ꯅꯪꯒꯤ ꯍꯥꯏꯌꯣ ꯊꯣꯛꯆꯣꯝ ꯅꯪꯒꯤ ꯍꯥꯏꯌꯣ ꯈꯪꯗꯦ ꯅꯪꯒꯤ ꯍꯥꯏꯌꯣ ꯈꯖ꯭ꯔꯥꯛꯄꯝ ꯑꯗꯣ ꯈꯖ꯭ꯔꯥꯛꯄꯝ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯃꯤꯅ ꯌꯨꯝꯅꯥꯛ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯍꯥꯏꯔꯁꯨ ꯑꯗꯨ ꯍꯥꯏꯒꯗꯕ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯔꯁꯨ ꯑꯗꯨ ꯍꯥꯏꯒꯗꯕ ꯍꯌꯦꯡ ꯆꯥꯎꯔꯛꯑꯒꯅ ꯌꯦꯛꯀ ꯈꯪꯒꯗꯕ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯦ ꯉꯛꯏꯍꯦ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯈꯖꯥꯛꯄꯝ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯃꯥꯏ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯒꯤ ꯃꯌꯨꯝꯅꯤ ꯑꯗꯣ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯂꯩ ꯕꯁꯤꯅꯅꯤꯅꯦ ꯔꯥꯖꯃꯅꯤꯅ ꯁꯤꯗ ꯆꯤꯡ ꯉꯛꯏꯍꯦ ꯁꯤꯗ ꯆꯪꯉꯛꯑꯒ ꯕꯖꯥꯔꯒ ꯅꯣꯏ ꯈꯨꯟꯗꯦ ꯅꯪꯒꯨꯝꯕ ꯃꯤ ꯀꯌꯥ ꯊꯣꯛꯑꯒꯦ MA ꯀꯌꯥꯝ ꯌꯥꯎꯈ꯭ꯔꯒꯦ MA 1 2 3 4 5 6 ꯃꯣꯏ ꯑꯗꯒꯤ ꯀꯩꯅꯣꯗꯤ MSc ꯑꯣꯏꯕ MSc 2 ꯂꯩ ꯃꯣꯏ ꯑꯣꯖꯥ ꯑꯣꯏꯔꯤꯔꯣ MSc ꯀꯩꯅꯣ ꯑꯣꯏꯕ ME ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯩꯔꯤ LP ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯩꯔꯤ ꯑꯗꯩ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯌꯥꯎꯔꯤ ꯃꯦꯅꯦꯖꯔꯗꯤ ꯕꯒꯥꯟꯒꯤ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯤꯁꯤꯡ ꯑꯇꯣꯞꯄ ꯁꯨꯝ ꯊꯕꯛ ꯅꯨꯄꯥꯁꯤꯡ ꯑꯥꯔꯃꯤ ꯑꯣꯏꯕ ꯑꯣꯖꯥ ꯑꯣꯏꯕ ꯑꯌꯥꯝꯕ ꯑꯥꯔꯃꯤ ꯔꯤꯇꯤꯌꯥꯔꯒ ꯌꯥꯝ ꯊꯦꯡꯅꯩ ꯂꯩꯔꯦ ꯑꯥꯔꯃꯤ ꯔꯤꯇꯤꯌꯥꯔ ꯃꯦꯖꯔ ꯀꯥꯕꯒ ꯃꯌꯥꯝ ꯁꯕ ꯃꯦꯖꯔ ꯀꯥꯕꯒ ꯃꯌꯥꯝ ꯁꯨꯕꯦꯗꯥꯔ ꯀꯥꯕ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯀꯥꯏ ꯇꯥꯔꯤꯒꯦ DC ꯀꯣꯂꯦꯖꯇ ꯒꯦꯁ ꯂꯦꯛꯆꯔꯔ JC ꯀꯣꯂꯦꯖꯗ ꯅꯪꯅ ꯅꯨꯡꯇꯤ ꯆꯠꯂꯤꯔꯥ ꯑꯩ ꯑꯥꯗꯁꯨ ꯂꯩ ꯁꯤꯜꯆꯔꯗꯁꯨ ꯂꯩ ꯄꯨꯖꯥꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧ ꯌꯥꯏ ꯅꯣꯏ ꯑꯣꯖꯥ ꯔꯥꯖꯝꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨ ꯃꯃꯥꯡꯉꯩ ꯆꯍꯤ 10 ꯃꯃꯥꯡꯒꯤ ꯕꯣꯟꯇꯔꯥꯄꯨꯔꯗ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤ ꯂꯝꯕꯤꯁꯨ ꯑꯣꯖꯥꯅ ꯁꯤ ꯂꯥꯛꯏꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯂꯧꯐꯥꯠꯒꯨꯝꯕꯅꯤ ꯂꯝꯕꯤꯁꯦ ꯑꯃꯤꯅꯨꯜꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ 2 3ꯒꯤ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯥꯏꯛ ꯑꯌꯥꯡꯕ ꯀꯥꯔ ꯅꯠꯇ꯭ꯔꯁꯨꯕ ꯃꯇꯝꯒꯤ ꯆꯤꯡꯗꯣꯡ ꯅꯠꯇꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯑꯗꯩꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤꯁꯦ ꯌꯨꯝ 50 ꯍꯨꯝꯗꯣꯏꯅꯦ ꯁꯤ ꯂꯩꯔꯤꯁꯦ
yankai do isina bakathil am lingaga mandir ga oh lai ga taw na taw ido asa ngak pwe wan เสียคุยไปเสีย อ๋อ สมมติมุสลิมนี่ก็ อ่า มุสลิมตากับฮินดูเลยจริงบ่าเลยปุ่นแล้วก็เจ้าก็ขนมบาซาร์เลย khoi ni asi khoi gi bagan gi kari su mayam la ang ni na จากที่ผมดูสิที่คุยดีฮาลันดีนี่พูดลมตันเลยมั้ย ni phu du le ngi de linga mi ni ka then ja จุ่มนักคุณชามุกที่ลิงขลัง si de bo mai tai thong na le te kana hai de แต่ว่าด้วยสิคุณมามังก็สิกดับมปูเลยนะคุณน้ำเลยเดี๋ยวนี้อันนี้ดูคุณละมา ah ด้วยสิกีบุบอนเบลีมันนุ่งกันเนี่ยบ่า ah บุบอนเบลีเสียดับมปู ah อามาละกาย ah เด็กลาลวังให้เสร็จพี่คง ah สิงดวงเลยเด็กก็เด็กเชนจูเลยนะเสียมจัลลัมเลยเนี่ยบ่า ah อะดูก็ปุลสุนาปุโรจานะหามุชัลบุได้อยู่เลย ah ah บุบอนก็สิงดวงด้วยคุยตรุกตระเสพุนเจปุลก็บุบอนเบลีมันนุ่งจันมันเนี่ยบ่า ah สิมันตั้งด้วยไอ้เนมเพลสที่มันก็ตัวมันตั้งแต่ที่อันนั้นไอ้เซมินาร์ป่าเนี่ยบ่า ah สิ่งที่ฮิสโตริคอลโอ้ยบ่าฮานันทบาลไงมันทำดักเซกเรตโลลัมบ่าข้างหลังซาเลยเป็นพันดอก ah มันทำมาจากสิ่งกันละอากาศโจจิมาจิกิมันมาชามาสู้กันบิสิ่งนั้นสิ่งนั้นชามาสู้สิ่งโลลัมบ่าทางต่ำไม่วารีกันเลยเดียว ah ที่สุดจากกุรุคอยกิกษารีควายเด็กทางตาให้บ่าทุกช่วงบ่าวบุษงจุ่มนี่เส oh si gi la ka gi se อ๋อ oh 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 กาลาบุษนพี่ถูกกว่า kala busan je manipur na pi ra sida som da สมดีมันคืออาศัยตัวบริษัทอาสามนับพี่เป็น ah 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 เลยคิดเรียบกว่าที่สุดวันนั้นดาปองนับจะบาสิกีมาสู้กีกันชาตรนี่มันพูดจะทำอะไรทางไทยมันพระกุรุนี่แล้วมาเลยคิดเรียบส่วนที่สุดปุ่งเจ็บไอ้ดีไม่ใช่ตัวนี้เลยสิปุ่งเจ็บกษัตริย์ตัวใครที่พาวเราสิ่งมันนุ่งดาระดับมัน noi khaja pong ak tra pareng ja เฮ้ยข้าจะผมตัวบุษจาเลย oh oh สิให้สนามมอนไอเสียปุ่งเจ็บตัวสิชูกาลาบุษนพังเลย oh อันนี้มันจะกาลาบุษนในใช่ใช่ oh kai no di โอ้จ้าเฮ้ยกาลาบุกันนุ่งสู้โอ้จ้าให้สนามระดับมันสู้กาลาบุษนปีเหรอตัดมันพูดถึงปีเลยใช่ไหมปีเลยมัน oh kai mo bamun di le bro มาหมดเลยมาหมดจ้าเลยเหรอจังก็ได้ oh asa asa อันนั้นสิ่ง historical มันมีสิ่งเช่น double pool ก็ใช่มาแต่มันได้สิ่งยังไม่ยากลงบ่นี่เจ้าจุดสิ่งสิ่งไหนก็เพราะมัน double ไลท์ใช่เบงกอลีได้ให้เป็นแบบ double ไลน์นะก็ฮินดีได้ฮินดีกับเบงกอลีก็ double pool ให้แบบคนที่จึงไม่ยากนี่ลุงมั้งใช่มาแต่มันสิ่งนั้นยังไงมาแต่มันสิ่งคุยสิ่งการทุบก็สิ่งอะไรสิแล้วบุกสิ่งวางมันชุ่มบังกันเลยจ้าบังกันเลยคุยที่ตุ้มหัวเราบุกอุ้ยว่ะแต่สิ่งใช้สิ่งนั้นมาทำดูกับ British colonial เลยยังไงมาทำได้มันจ่าทานมาทำได้จ่ากี่ดำมักจะมาทำจุกู้ก็ทาด้วยคนนั้นก็มาทำได้ให้แบบ double ให้แบบอันนี้ลุงแบบสิ่งจังเสียก็คุยมั่งขี่ผมทำเสียตัวมั่งเขาก็ทีบพังเดียวไม่อ้ำจังนั้นทีบทีบพังเดียวนี่ทีไม่ใช่ทีจะพังเดียวไม่ได้พังจะทีพังเดียวพังเดียวไม่ได้พังตัวไม่ที่สิ่งที่ชุ่มเลยบ่ตัวพังเดียวพังขี้เดียให้นั่น British นั่นมันทำดูก็ double pool ให้คนมันมีจะทุ่งตัวยี่นี่ให้ double pool จริงละกาย double pool จริงละกายเสียตัว British ก็เลยนั่นมันไม่ได้คุยย้ำคุยนะสิ่งที่คุย settle เลยแบบงั้นแต่อันนี้บุคคลจริงมันนั่นมันเนี่ยaduna sampo menaga hujik 1951 ka hairi se idea khoi da 18th century de le ram hoi ni ade che khara tong khat pom phom lo jing ne aduna jingdong hai se hoi ni jing ni se matam do ja no ina jing tup le na mane ba hoi sum kak tha sum plane ka ora no jingdong ka hai se asiam nungai kre nang yum da ni choi hai da ba man ai jing ai da yum de ja tre ko ja video lo kai adu ni kai chi ni kai no na so ching le kai da double pool ching le kai da khajak pom krishna mohon college yoja amal le ram adu guess ho su mai oja chan ni adu mai yum da ngak ka no tau jage sang jage Inau Krishna Mohan gi imai bem ni imai ming di kari Pudima kawi. o ningon di kai ipam di kai no Ai ipam ni mongol pudai mai. o mongol pur gya o mongol pur ai khang chai nungai re inau is the big kraba double pur sing like kai is the inau Krishna Mohan akoi gi Manipuri Sahitya da Academy Juba Puraskar phangraba adui mathak ta ju social worker ama oina Assam sarkar na su national level gi award amasu phangbiraba adui mathakta magi aina lecture ji gi ngasagi mamdop ki imung si kariaba kari busan kal thang ta gi da akoi gi kano gi pongna barjabra si gi macha habra macha gi sebo hab masu gi sebo oina leibiramba mingdo kariba babu adagi asomdana amu China
ꯄꯨꯡ ꯌꯩꯕꯗ ꯑꯣꯖꯥ ꯀꯔꯤ ꯃꯃꯤꯡ ꯔꯥꯙꯥꯃꯣꯍꯟ ꯀꯩꯌꯨꯝꯅꯣ ꯍꯩꯁꯅꯥꯝ ꯀꯔꯤꯑꯕ ꯔꯥꯙꯥꯃꯣꯍꯟ ꯕꯤꯔꯃꯣꯍꯟ ꯔꯥꯙꯥꯃꯣꯍꯟ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯀꯂꯥꯚꯨꯁꯟ ꯌꯦꯡꯕꯤꯌꯨ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯀꯩꯅꯣ ꯑꯍꯨꯝ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯜ ꯂꯣꯝꯗꯩ ꯆꯪꯉꯛꯇ꯭ꯔꯦ ꯊꯣꯡꯒꯥꯟꯁꯤ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯁꯨꯝ ꯆꯠꯆꯔꯛꯄ ꯈꯨꯡꯒꯪꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯜ ꯂꯩꯕ ꯈꯨꯟ ꯑꯃ ꯑꯣꯏꯅ ꯎꯖꯕꯁꯤ ꯗꯕꯜꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏꯁꯤ ꯇꯥꯔꯦ ꯌꯨꯝꯀꯣꯛ 52 ꯈꯛ ꯂꯩꯔꯒ ꯀꯩꯊꯦꯜꯒ ꯂꯤꯡꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕꯁꯦ ꯃꯁꯤ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯟꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯟ ꯔꯥꯃꯣꯟꯁꯦ ꯑꯣ ꯇꯥꯃꯣ ꯑꯩꯒꯁꯨ ꯄꯨꯡ ꯀꯟ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯣ ꯑꯗꯣ ꯏꯄꯟꯒꯤ Nang kanano? ꯔꯥꯖꯃꯅꯤ ꯈꯪꯗ꯭ꯔꯕꯅꯦ Kange siya lam. ꯁꯤꯒ ꯂꯥꯛꯄꯗꯅ ꯄꯨꯡ ꯌꯦꯟ ꯆꯥꯛ ꯑꯍꯤꯡꯗ ꯂꯩꯗꯅ ꯏꯟꯗꯣꯟ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ Eh, hubuta mga to suramani. 53ꯗꯤ ꯍꯦꯜꯂꯝꯃꯅꯤꯗ ꯀꯗꯥꯏꯗꯩꯅꯣꯗ Ele. 53ꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯗꯣꯔꯦ ꯀꯩꯅꯣ Hinaipe. May fu daw doramani. ꯍꯦ ꯃꯔꯐꯨꯁꯨ ꯍꯦꯜꯂꯝꯒꯅꯤ Mapu hindi. ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 55 55 ꯑꯣꯏꯔꯗꯤ ꯑꯍꯜꯂ ꯏꯆꯥ ꯑꯍꯜꯂ ꯑꯩꯅ ꯌꯥꯏꯃ ꯌꯥꯏꯃ 78 ꯍꯥꯏꯔꯁꯤ ꯑꯗꯨ ꯑꯣ ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯀꯩꯅꯣꯅꯤ ꯑꯥ ꯍꯥꯎ ꯏꯄꯟꯁꯦ ꯆꯍꯤ ꯍꯧꯖꯤꯛ ꯂꯩꯔꯗꯤꯅꯦ ꯆꯍꯤ 34 ꯁꯨꯔꯅꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯅꯨꯡꯗꯒꯤ ꯊꯣꯛꯆꯔꯛꯑꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏ ꯆꯤꯡ ꯂꯩꯀꯥꯏ ꯍꯜꯂꯦ ꯅꯤ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯌꯨꯝꯒꯥꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯃꯅꯨꯡꯗꯁꯨ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ ꯇꯧꯔꯤꯁꯦ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯆꯤꯡ ꯃꯊꯛꯁꯨ ꯃꯥꯜꯂꯤ ꯊꯣꯛꯂꯛꯑꯦ ꯁꯤ ꯑꯁ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯍꯧꯖꯤꯛꯇꯤ ꯆꯦꯡꯕꯥꯛ ꯁꯨꯕ ꯂꯩꯇ꯭ꯔꯕ ꯑꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯆꯦꯕꯥꯛ ꯁꯨꯔꯝꯃꯤ ꯑꯣ ꯆꯦꯕꯥꯛ ꯂꯩꯇ꯭ꯔꯦ ꯏꯟꯗꯣꯟ ꯑꯃꯁꯨ ꯆꯪꯉꯛꯏꯌꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯊꯦꯜꯗꯣ ꯑꯃꯨꯛ ꯊꯣꯛꯆꯔꯦ ꯑꯇꯦꯟ ꯑꯣ ꯑꯇꯦꯟ ꯑꯩ ꯍꯜꯂꯦ ꯆꯠꯂꯒꯦ ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯑꯩꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩꯒꯤ ꯌꯨꯇꯨꯕ ꯈꯪꯕꯤꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯈꯔ ꯌꯦꯡꯕꯤꯌꯨ ꯉꯁꯤꯗꯤ ꯔꯥꯖꯃꯅꯤꯅ ꯄꯨꯕꯤꯔꯛꯇ ꯃꯩꯇꯩ ꯉꯔꯪ ꯇꯤꯜꯂꯦ ꯀꯩꯊꯦꯜꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯨꯝ 52 ꯈꯛꯀꯤ ꯗꯕꯜꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯔꯨꯛ ꯑꯃꯗ ꯑꯃꯨꯛ ꯆꯪꯖꯒꯦ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ CC ꯕ꯭ꯂꯣꯛ ꯐꯖꯅ ꯊꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯗꯣ ꯂꯧꯕꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯆꯠꯂꯤꯁꯤ ꯀꯔꯤ ꯂꯝꯗꯅꯣ ꯍꯥ ꯑꯔꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯟ ꯑꯃꯗ ꯑꯃꯨꯛ ꯆꯠꯆꯔꯤ ꯃꯁꯤꯗꯤ ꯂꯝꯕꯤꯁꯤ ꯈꯔ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯩ ꯀꯨꯝꯊꯕꯅ ꯐꯕ꯭ꯔꯣ ꯀꯨꯝꯊꯒꯦ ꯑꯔꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯃ ꯂꯥꯝꯅ ꯇꯥꯝꯅ ꯎꯔꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯗꯕꯜꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯔꯛꯑꯒ ꯁꯤꯗꯤ ꯂꯝꯕꯤꯁꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ
ꯑꯗꯣ ꯗꯕꯜꯄꯨꯔ ꯁꯤ ꯌꯧꯔꯒ ꯑꯃꯨꯛ ꯀꯔꯤ ꯗꯕꯜꯄꯨꯔꯗꯩ ꯊꯣꯛꯆꯔꯛꯑꯦ ꯍꯧꯖꯤꯛ ꯑꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯄꯥꯎꯗꯝꯖꯔꯛꯀꯦ ꯑꯣ ꯉꯁꯥꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅꯃꯣꯍꯟꯁꯨ ꯊꯧꯔꯛꯏ ꯃꯥꯅ ꯇꯥꯛꯄꯤꯕꯗ ꯃꯇꯝ ꯑꯃꯗ ꯂꯝꯖꯥ ꯑꯩꯈꯣꯏꯒꯤ ꯂꯪꯖꯥ ꯀ꯭ꯋꯥꯛ ꯐꯥꯎꯅꯐꯥꯎ ꯆꯪꯉꯝꯗꯕ ꯃꯐꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯐꯖꯅ ꯃꯁꯤꯅꯤ ꯑꯁꯥꯝꯗ ꯀꯁꯥꯔ ꯃꯔꯨ ꯑꯣꯏꯅ ꯐꯔꯥꯛ ꯚꯦꯂꯤꯗ ꯑꯍꯣꯡꯕ ꯎꯖꯔꯤꯁꯦ ꯂꯝꯕꯤ ꯊꯣꯡꯁꯤ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯧꯒ ꯃꯥꯟꯅꯗꯦ ꯃꯅꯤꯄꯨꯔꯅ ꯑꯁꯨꯝ ꯇꯨꯡ ꯆꯠꯊꯕ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁꯃꯛꯇ ꯊꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃ ꯊꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯐꯛꯀꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯠꯇꯅ ꯎꯕꯤꯔꯤꯗꯨꯅꯤ ꯃꯤꯒꯤꯅ ꯂꯝꯕꯤꯁꯦ ꯑꯃꯨꯛꯄꯨ ꯁꯦꯝꯈ꯭ꯔꯒꯗꯤ ꯍꯦꯛꯇ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕꯒꯤ ꯃꯑꯣꯡꯅꯤ ꯌꯥꯝ ꯐꯖꯅ ꯁꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯊꯣꯜꯂꯒ ꯁꯦꯝꯕ ꯂꯝꯕꯤꯁꯤ ꯀꯌꯥꯝ ꯐꯖꯅ ꯆꯠꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯒꯥꯔꯤ ꯊꯩꯅꯐꯝ ꯑꯆꯧꯕ ꯊꯩꯅꯐꯝ ꯀꯥꯁꯨ ꯃꯁꯤꯗ ꯁꯦꯝꯗꯅ ꯇꯧꯔꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯨꯝꯕꯒꯤ ꯁꯔꯀꯥꯔꯅꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅꯒ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯋꯥꯛꯁꯤꯡ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠꯍꯜꯂꯤꯕ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯕ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯇꯥꯝꯂꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯃꯌꯥꯡ ꯃꯔꯛꯇ ꯃꯩꯇꯩ ꯈꯨꯡꯒꯪ ꯃꯆꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕ ꯗꯕꯝꯄꯨꯔ ꯑꯩꯗꯤ ꯗꯕꯜꯄꯨꯔ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯗꯕꯝꯄꯨꯔ ꯍꯥꯏꯕꯅꯤ ꯑꯗꯣ ꯗꯕꯝꯄꯨꯔ ꯈꯨꯡꯒꯪꯗꯨ ꯌꯨꯝ 50 ꯈꯛ ꯂꯩꯔꯒꯁꯨ ꯀꯌꯥꯝ ꯐꯖꯅ ꯀꯩꯊꯦꯜꯒ ꯂꯤꯡꯗꯅ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯊꯧꯅꯥ ꯃꯤꯅ ꯌꯥꯝ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯍꯧꯕ ꯈꯨꯡꯒꯪꯗꯨꯗꯒꯤ ꯊꯣꯛꯆꯔꯛꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯌꯥꯝ ꯐꯖꯅ ꯄꯔꯤꯡꯁꯤ ꯀꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯔꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯟꯁꯤ ꯌꯧꯖꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯀꯔꯤ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯃꯩꯄꯥꯛ ꯀꯩꯌꯨꯝꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯩꯄꯥꯛ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯩꯄꯥꯛ ꯀꯩꯒꯨꯝ ꯅꯣꯏꯒꯤ ꯄꯔꯤꯁꯠꯀꯤ ꯋꯥꯔꯤ ꯁꯥꯔꯛꯈꯤꯅꯨꯀꯣ ꯑꯩ ꯉꯥꯛꯇ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯤ ꯑꯣꯖꯥ ꯑꯔꯃꯥꯡ ꯂꯩꯀꯥꯏ ꯑꯣꯖꯥ ꯑꯃꯁꯨ ꯊꯣꯛꯄꯤꯔꯦ ꯗꯕꯝꯄꯨꯔ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯑꯅꯛꯄꯅ ꯑꯔꯃꯥꯟ ꯂꯩꯀꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏ ꯗꯕꯝꯄꯨꯔ ꯍꯥꯏꯔꯒ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯗꯕꯝꯄꯨꯔ ꯍꯥꯏꯅ ꯑꯔꯃꯥꯟ ꯍꯥꯏꯕ꯭ꯔో ꯑꯔꯃꯥꯟ ꯍꯥꯏꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯖꯃꯤꯟꯗꯥꯔ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯃꯥꯒꯤ ꯂꯝꯅꯦꯕ ꯑꯗꯨꯗꯨꯅ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯎꯅꯦ ꯃꯩꯇꯩ ꯈꯨꯟ ꯇꯥꯍꯜꯂꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯖꯤꯔꯤꯕꯥꯝꯒꯤꯅꯤ ꯖꯤꯔꯤꯕꯥꯝ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯃꯣꯔꯕꯨꯡꯒꯤꯅꯤ ꯑꯣꯖꯥ ꯈꯔ ꯅꯛꯁꯤꯟꯕꯤꯔꯛꯎꯕ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯏꯟꯗ꯭ꯔꯖꯤꯠ ꯀꯩꯌꯨꯝꯅꯣ ꯃꯣꯏꯔꯥꯡꯊꯦꯝꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩꯅꯤꯅꯦ ꯈꯤꯇꯪ ꯅꯛꯁꯤꯟꯅꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒ ꯀꯩꯅꯣꯗꯤ ꯑꯔꯃꯥꯡꯁꯤꯗ ꯑꯔꯃꯥꯟ ꯍꯥꯏꯕ ꯑꯔꯃꯥꯟ ꯍꯥꯏꯗꯤ ꯖꯃꯤꯟꯗꯥꯔ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕ ꯃꯌꯥꯡꯁꯤ ꯃꯨꯁꯜꯃꯥꯟ ꯑꯗꯣ ꯃꯥꯒꯤ ꯈꯨꯟꯗ ꯇꯥꯈꯤꯕꯗꯒꯤ ꯃꯥꯅ ꯁꯤꯒ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯁꯤꯡꯁꯦ ꯁꯤꯒ ꯊꯝꯕꯤꯔꯝꯕ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯏꯪꯔꯦꯖ ꯁꯥꯍꯦꯕ ꯂꯩꯔꯤꯉꯩꯗ ꯑꯁꯤꯒ ꯁ꯭ꯋꯤꯁ ꯒꯦꯠ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛꯇ ꯇꯥꯔꯤꯕ ꯆꯤꯡꯁꯤꯡꯗꯣ ꯍꯣꯏ ꯑꯗꯨꯒ ꯃꯩꯇꯩꯁꯦ ꯌꯥꯝ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡꯁꯦ ꯕꯣꯟꯗꯔꯥꯕꯨꯔꯗꯁꯨ ꯂꯩ ꯕꯣꯔꯈꯥꯜꯗꯁꯨ ꯂꯩ ꯑꯁꯤꯗꯁꯨ ꯂꯩꯔꯤ ꯆꯤꯡꯗꯣꯡꯁꯤꯒꯁꯨ ꯂꯩ ꯑꯁꯥꯝꯗꯁꯨ ꯑꯁꯥꯝ ꯂꯪꯀꯥ ꯍꯣꯖꯥꯏ ꯑꯗꯨꯗꯁꯨ ꯂꯩ ꯂꯩꯔꯝꯕ ꯃꯩꯇꯩ ꯉꯥꯛꯇꯁꯤꯡ ꯌꯨꯝꯅꯥꯝ 40 ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒ ꯌꯨꯝ 14-15ꯇ ꯉꯥꯏꯔꯦ ꯆꯈꯤ ꯑꯇꯩ ꯆꯠꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗꯗꯤ ꯍꯣꯡꯅꯔꯔꯣꯏ ꯃꯃꯥꯡꯉꯩ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯍꯣꯏ ꯀꯩꯁꯨ ꯏꯆꯥꯁꯤꯡ ꯆꯠꯅꯤꯡꯉꯔꯣꯏꯕ ꯂꯝꯕꯤ ꯊꯣꯡ ꯐꯔꯕꯅꯤꯅ ꯃꯩ ꯂꯣꯏꯅ ꯆꯠꯅꯤꯡꯉꯔꯣꯏ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ 13 13 ꯑꯇꯩꯗꯤ ꯃꯌꯥꯡ ꯉꯥꯛꯇꯔꯥ ꯃꯩꯇꯩ ꯉꯥꯛꯇꯅꯤꯁꯦ ꯁꯤ ꯁꯣꯝꯁꯤ ꯃꯩꯇꯩꯅꯦꯕ ꯑꯩꯈꯣꯏ ꯈꯨꯟꯅꯤꯁꯦ ꯃꯩꯇꯩꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯑꯁꯣꯝꯗꯅ ꯑꯉꯣꯝ ꯑꯗꯩꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯈꯔang ꯂꯩꯌꯦꯕ ꯌꯥꯝꯃꯤꯅꯦ ꯂꯩꯁꯦ ꯑꯇꯩ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯗꯥꯁ ꯃꯦꯖꯣꯔꯤꯇꯤ ꯍꯤꯟꯗꯨꯅꯦꯕ ꯇꯨꯔꯦꯟꯒꯤ ꯋꯥꯡꯗꯅ ꯃꯨꯁꯜꯃꯥꯟ ꯑꯣ ꯇꯨꯔꯦꯟ ꯑꯃ ꯂꯩꯔꯤꯕ꯭ꯔꯣ ꯁꯤ ꯒ꯭ꯋꯥꯂꯤ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯒ꯭ꯋꯥꯂꯤ ꯇꯨꯔꯦꯟ ꯁꯤ ꯇꯨꯔꯦꯟꯁꯤꯗ ꯁꯥꯔꯦꯡ ꯐꯖꯕ ꯌꯥꯝ ꯐꯥꯏ ꯁꯤꯒꯤ ꯑꯔꯃꯥꯟ ꯂꯩꯀꯥꯏꯁꯤꯗꯒꯤ
ꯀꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯒꯗꯤ ꯀꯌꯥꯝ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯤ ꯁꯥ ꯁꯨꯕꯦꯗꯥꯔꯗ ꯔꯤꯇꯥꯌꯔꯅꯤ ꯏ ꯑꯣ ꯑꯥꯔꯃꯤ ꯔꯤꯇꯥꯌꯔ ꯇꯧꯕ ꯌꯥꯝ ꯑꯦꯛꯁ ꯑꯥꯔꯃꯤ ꯌꯥꯝ ꯂꯩꯅ ꯑꯥꯔꯃꯤꯅꯦ ꯑꯣ ꯑꯩ ꯏꯅꯥꯎ ꯑꯃꯁꯨ ꯂꯩ ꯑꯣꯖꯥꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕ. ꯑꯗꯨꯝ ꯌꯨꯝꯗ ꯂꯧꯁꯤꯡ ꯑꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯅꯍꯥꯔꯣꯜ ꯕꯦꯡꯒ꯭ꯂꯣꯔꯗ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯔ ꯃꯅꯤꯄꯨꯔꯗ ꯁꯔꯀꯥꯔꯒꯤ ꯂꯩꯔꯝꯃꯤ. ꯊꯕꯛ ꯇꯧꯕ ꯏꯪꯈꯥꯡ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯑꯇꯩ ꯏꯖꯥꯎ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗꯦ. ꯑꯣ ꯑꯣ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯑꯪꯒꯅꯗꯤ ꯋꯥꯔꯀꯔ ꯑꯣꯏꯔꯤ ꯕꯤ ꯑꯦ ꯑꯦꯝ ꯑꯦꯒꯗꯤ ꯂꯩꯔꯕ꯭ꯔꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯂꯩ ꯕꯤ ꯑꯦ ꯃꯧ ꯑꯅꯤꯅꯤ ꯑꯣ ꯑꯣ ꯏꯆꯥ ꯅꯤꯄꯥꯒ ꯏꯃꯧ ꯅꯨꯄꯤꯒ ꯑꯣ, ꯇꯔꯥꯄꯨꯔꯒꯤꯅꯤ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤꯕ ꯊꯕꯛꯇꯤ ꯇꯧꯍꯧꯗ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯅ ꯃꯥ ꯏꯁꯦ ꯏꯁꯦ ꯑꯣ ꯑꯣ ꯌꯦꯡꯍꯧꯗ꯭ꯔꯦ. ꯂꯧꯁꯤꯡꯗꯤ ꯂꯣꯏ ꯂꯧꯆꯥ ꯂꯩꯅꯕ ꯉꯥꯛꯇꯔꯥ ꯂꯩ ꯂꯩ. ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩ ꯑꯇꯩꯗꯤ ꯋꯥꯠꯂꯤ ꯂꯩꯔꯁꯨ ꯑꯗꯨ ꯋꯥꯠꯄꯁꯤꯡꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯃꯣꯏ ꯏꯪꯈꯥꯡ ꯑꯗꯨꯝ ꯃꯤꯁꯇ꯭ꯔꯤ ꯁꯨꯕꯒꯨꯝꯕ ꯑꯗꯒꯤ ꯕꯦꯡꯒꯂꯣꯔ ꯆꯠꯄꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯔꯤꯁꯦ ꯀꯁꯥꯔꯣꯝꯗ ꯀꯩꯔꯣꯝꯗ ꯇꯧꯔꯤꯁꯦ ꯈꯨꯖꯥꯏ ꯂꯪꯈꯥꯔꯣꯝꯗꯁꯨ ꯃꯩꯇꯩꯅ ꯂꯧ ꯌꯥꯝ ꯂꯩꯔꯦ ꯃꯌꯥꯡꯗ ꯎꯍꯜꯂꯦ ꯃꯌꯥꯡꯅ ꯍꯦꯛ ꯎꯍꯜꯂꯦ ꯃꯩꯇꯩꯒꯤ ꯂꯧ ꯂꯩꯇ꯭ꯔꯦ ꯃꯌꯥꯡꯗꯒꯤ ꯂꯧ ꯁꯥꯜꯂꯒ ꯃꯩꯇꯩꯅꯗꯤ ꯎꯗꯦ ꯃꯥꯅꯤ ꯆꯨꯝꯃꯤ. ꯇꯧꯔꯤꯁꯦ ꯏꯖꯠ ꯑꯃꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯍꯣꯏꯅꯦ ꯁꯨꯖꯩ. ꯂꯩꯇꯕ ꯀꯥꯡꯕꯨꯗꯨ ꯃꯌꯥꯡꯗꯒꯤꯗꯤ ꯎꯗꯦꯕ ꯎꯗꯦ ꯋꯥꯠꯂꯤ ꯑꯥ, ꯒ꯭ꯋꯥꯂꯥꯒꯨꯝꯕꯗꯒꯤ ꯑꯗꯨꯝ ꯑꯥ ꯎꯕ ꯑꯣ ꯑꯣ ꯒ꯭ꯋꯥꯂꯥ ꯑꯣ ꯁꯤꯗꯩ ꯑꯁꯤꯒ ꯗꯤꯗꯥꯔꯀꯨꯁ ꯒ꯭ꯋꯥꯂꯥ ꯍꯥꯏꯅ ꯑꯣ ꯖꯥꯠ ꯑꯣ ꯂꯩꯌꯦꯕ ꯑꯣ ꯑꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯤꯡ ꯆꯠꯄ ꯃꯣꯏꯗꯒꯤ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯂꯧ. ꯑꯗꯨ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯕꯅꯤꯅ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯅꯨꯡꯗꯥꯒꯥꯏꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯐꯪꯉꯤ. ꯂꯣꯏꯅꯃꯛ ꯄꯇꯥ ꯇꯥꯕ ꯐꯪꯅꯔꯕ ꯉꯥꯛꯇꯅꯤ ꯉꯥꯛꯇꯅꯦꯕ ꯑꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯤꯗꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯗꯅ ꯑꯩꯈꯣꯏ ꯄꯇꯥ ꯇꯥꯗꯅ ꯂꯩꯕ ꯂꯝ ꯑꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯤꯒ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯠꯄꯅꯤ. ꯑꯔꯃꯥꯟꯗꯒꯤꯁꯨ ꯑꯗꯨꯝ ꯑꯣ ꯑꯥꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯣꯁꯦ ꯃꯩꯇꯩꯅ ꯀꯠꯄꯅꯦꯕ ꯃꯩꯇꯩ ꯀꯠꯄꯅꯤ ꯃꯩꯇꯩ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯂꯩꯔꯝꯃꯤ ꯀꯠꯂꯝꯃꯤ ꯂꯩꯔꯝꯃꯤ. ꯅꯣꯏ ꯗꯕꯝꯄꯨꯔꯒꯤ ꯀꯩꯅꯣꯗꯨꯗꯤ ꯀ꯭ꯔꯤꯁꯃꯣꯍꯟ ꯍꯣꯏ ꯂꯩꯀꯥꯏꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯍꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯑꯥ. ꯑꯃꯠꯇꯅꯤ. ꯃꯣꯏꯅ ꯈꯔ ꯍꯦꯜꯂꯤ ꯑꯁꯣꯝꯅ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯃꯦ ꯃꯤꯁꯤꯡꯁꯨ ꯃꯣꯏꯗꯨꯒ. ꯌꯥꯝꯃꯤ ꯑꯥ. ꯑꯗꯩ ꯑꯦꯝꯄ꯭ꯂꯣꯏ ꯂꯩꯕꯁꯨ ꯍꯣꯏꯅꯦ ꯑꯁꯣꯝꯅ ꯍꯣꯏꯅꯦ ꯈꯔ ꯍꯦꯜꯂꯤ. ꯌꯥꯝꯃꯤ. ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯦꯕ ꯆꯠꯁꯤꯅ ꯏꯁꯤꯡ ꯈꯔ ꯊꯛꯁꯤꯗꯅ ꯑꯝꯇ. ꯑꯣꯖꯥ ꯑꯣꯖꯥ ꯌꯥꯏ ꯌꯥꯏ ꯏꯁꯤꯡ ꯂꯩꯅ ꯑꯌꯤꯡꯕ ꯏꯁꯤꯡ ꯌꯥꯏ ꯌꯥꯏ ꯒ꯭ꯂꯥꯁ ꯌꯥꯏ ꯑꯃ ꯌꯥꯏ ꯊꯛꯁꯤ ꯌꯥꯏ ꯈꯪꯉꯝꯃꯅꯤ. ꯑꯥ. ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯣꯡ ꯆꯠꯄꯒꯤ ꯌꯥꯏꯕ ꯑꯗꯨꯝ ꯑꯥ. ꯑꯩ ꯍꯥꯏꯁꯦ ꯁꯤ ꯕꯦꯔꯥꯟꯗꯤ ꯅꯠꯇꯦ ꯑꯁꯤ ꯃꯇꯦꯛ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯗꯦ ꯃꯤꯇꯔ 500ꯃꯨꯛꯁꯦ ꯁꯤ ꯁꯝꯅꯉꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯤꯇꯔ 300 ꯆꯪꯉꯤ. ꯃꯥꯗꯤ ꯂꯝꯕꯤ ꯈꯨꯜꯂꯛꯇ ꯆꯪꯉꯤꯕ ꯂꯝꯕꯤ ꯑꯥ. ꯅꯨꯡꯉꯥꯏꯌꯦꯕ. ꯆꯦ ꯆꯥꯡꯗ ꯀꯝꯄ꯭ꯂꯤꯠ ꯀꯩꯅꯣ ꯇꯧ. ꯁꯤ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯁꯤꯕꯅꯥꯅꯦꯕ. ꯑꯣ 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 ꯁꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯣꯛꯑꯒꯅ ꯁꯣꯅꯅ ꯁꯨꯅꯥꯏ ꯑꯦꯔꯤꯌꯥ. ꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯙꯣꯂꯥꯏ ꯑꯃꯨꯛ ꯆꯤꯡꯉꯤꯔꯥ ꯗꯣꯂꯥꯏꯅꯤ ꯄꯣꯔꯤꯃꯣꯜꯒꯤ. ꯑꯣ 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 ꯂꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯜꯂꯦ ꯑꯣ ꯍꯧꯖꯤꯛ ꯁꯤꯗ ꯗꯨꯀꯥꯟ ꯑꯔꯃꯥꯟꯄꯨꯔ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯅꯞꯄꯤꯅꯦ ꯏꯕꯦꯝꯃ ꯑꯃꯅ ꯀꯩꯅꯣ ꯐꯝꯃꯤ ꯗꯨꯀꯥꯟ ꯐꯝꯃꯤ. ꯏꯃꯧ ꯅꯨꯄꯤꯅꯤ ꯑꯣ ꯏꯃꯧ ꯅꯨꯄꯤꯔꯥ ꯑꯣ 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 ꯆꯥꯛ ꯏꯃꯧꯁꯤꯡ ꯀꯩ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ꯭ꯔꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ Class 9. ꯀꯩ ꯃꯃꯤꯡ ꯀꯧꯏ Sunita. ꯀꯔꯤ ꯀꯩꯌꯨꯝ Moirangthem. ꯀꯩꯌꯨꯝ ꯍꯥꯏꯕꯗꯅꯦ ꯍꯦꯛꯇ ꯈꯪꯗꯦ ꯅꯪꯅ ꯀꯔꯤ Onita Singha. ꯀꯔꯤ ꯀꯩꯌꯨꯝ ꯍꯥꯏꯌꯨꯅꯦ Aisha Hai. ꯌꯨꯝꯅꯥꯛ ꯅꯪꯁꯨ ꯑꯗꯨ ꯍꯥꯏꯌꯨ ꯀꯩꯌꯨꯝ ꯍꯥꯏꯔ ꯀꯩꯌꯨꯝꯅꯣ ꯍꯥꯏꯔꯁꯨ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯔꯁꯨ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤ ꯑꯌꯥꯝꯕꯅ ꯈꯪꯒꯟꯗꯦ. ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯌꯦꯕ 8. ꯅꯣꯏꯗꯤ ꯀꯔꯤ ꯕꯪꯒꯥꯂꯤ ꯃꯤꯗꯤꯌꯝꯂ ꯀꯩꯅꯣ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯇꯝꯃꯤꯔꯥ ꯕꯪꯒꯥꯂꯤ ꯐꯩ ꯀꯨꯆꯨꯗꯔꯝꯗ ꯅꯪ ꯁꯥꯏꯀꯜ ꯆꯠꯂꯤꯔꯥ ꯈꯣꯡ ꯆꯠꯂꯤꯔꯥ Cycle. ꯁꯥꯏꯀꯜꯅ ꯑꯩ ꯐꯔꯦ. ꯃꯃꯥ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ. ꯑꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯖꯅ ꯇꯝꯃꯨꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯊꯧꯅꯤ. ꯂꯥꯏꯔꯤꯛꯀꯤ ꯃꯊꯧꯅꯤ. ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯃꯩꯇꯩ ꯉꯥꯛꯇꯅꯤ. ꯑꯣ ꯑꯣ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯅꯤꯗꯣ. ꯑꯣ 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 ꯑꯣꯖꯥ ꯃꯥꯏꯄꯥꯛꯀꯤ ꯃꯌꯨꯝꯗ ꯏꯁꯤꯡ ꯑꯏꯪꯕ ꯆꯥꯈꯣꯝ ꯑꯃ ꯊꯛꯁꯦꯅ ꯆꯪꯖꯔꯛꯏ. ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ. ꯍꯟꯗꯛꯇ ꯅꯧꯅ ꯏꯁꯤꯡꯁꯦ ꯄꯤꯔꯛꯏ PHDꯒꯤ ꯄꯥꯏꯞꯀꯁꯦ ꯐꯪꯗ꯭ꯔꯤ ꯏꯁꯤꯡꯗꯤ ꯄꯤꯗꯤ ꯄꯤꯔꯦ. ꯂꯪꯐꯩꯗ ꯆꯠꯄꯗ ꯃꯩꯇꯩ ꯈꯨꯜꯂꯛ ꯅꯠꯇ꯭ꯔꯁꯨꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯍꯔꯗ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯐ꯭ꯂꯦꯠꯀꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯩꯈꯣꯏ ꯃꯔꯥꯛ ꯇꯥꯏꯕꯤꯁꯦ ꯃꯁꯤꯃ ꯌꯥꯜꯂꯝꯃꯕ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯏꯁꯨ ꯅꯤꯄꯥꯟ ꯈꯨꯗꯩ ꯑꯔꯥꯡꯕ ꯑꯃ ꯇꯧꯔꯝꯃꯕ ꯀꯩꯅꯣꯅꯦ ꯕꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯦꯅ ꯅꯪ ꯁꯤꯗ ꯐꯝꯍꯧꯕꯗꯨꯅꯣ ꯑꯣ ꯃꯥꯅꯤꯅꯦ. ꯑꯣ ꯑꯣꯖꯥꯅ ꯀꯔꯤ ꯂꯝꯒꯤꯅꯣ? ꯑꯩ ꯏꯝꯐꯥꯜꯒꯤꯅꯤ ꯑꯣꯖꯥ. ꯑꯩꯈꯣꯏ ꯔꯥꯖꯃꯅꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯨꯡꯖꯔꯤꯕ ꯑꯩ ꯉꯥꯏꯇ ꯂꯥꯛꯆꯩ. ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ. ꯑꯣꯖꯥ ꯑꯣ ꯍꯣꯏꯅꯦ ꯑꯌꯥꯝꯕ ꯂꯩꯅꯩ. ꯑꯣꯖꯥ ꯃꯥꯏꯄꯥꯛꯀꯤ ꯃꯌꯨꯝꯗ ꯇꯧꯏ ꯆꯦꯛ ꯐꯖꯅ ꯊꯥꯏꯕꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤ
ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯆꯣꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯐꯖꯅ ꯇꯧꯏ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯁꯪꯒꯣꯏ ꯆꯥꯎꯔꯤ ꯑꯗꯣ ꯑꯣꯇꯣ ꯔꯤꯛꯁꯣꯒꯁꯨ ꯂꯩ ꯔꯥꯏꯁ ꯃꯤꯜ ꯂꯩꯔꯦ ꯔꯥꯏꯁ ꯃꯤꯜꯁꯨ ꯂꯩꯕ꯭ꯔꯥ ꯔꯥꯏꯁ ꯃꯤꯜ ꯂꯩꯔꯦ ꯇ꯭ꯔꯦꯛꯇꯔ ꯑꯩꯈꯣꯏ ꯂꯧ ꯈꯣꯏꯅꯕ ꯑꯣ ꯂꯧ ꯈꯣꯏꯅꯕ ꯑꯩꯈꯣꯏ ꯀꯨꯕꯣꯇꯥꯒꯨꯝꯕ ꯃꯆꯥ ꯇ꯭ꯔꯦꯛꯇꯔ ꯃꯆꯥꯁꯨ ꯂꯩ ꯑꯁꯣꯝꯗꯩꯁꯤꯅ ꯑꯣ ꯏꯅꯥꯎꯅꯨꯄꯥ ꯑꯣ ꯑꯅꯤꯃꯛꯁꯨ ꯑꯣ ꯑꯥꯔꯃꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯣꯝꯗꯅ ꯏꯅꯥꯎꯅꯨꯄꯥ ꯑꯣꯖꯥ ꯍꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯁꯤꯡꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯣ ꯃꯣꯏꯔꯥꯡꯊꯦꯝ ꯉꯥꯛꯇꯅꯦꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯤꯕ ꯃꯟꯗꯤꯔ ꯑꯃꯗꯤ ꯁꯣꯏꯗꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯎꯕꯗ ꯌꯥꯝ ꯑꯔꯃꯥꯟꯄꯨꯔ ꯑꯔꯃꯥꯟ ꯂꯩꯀꯥꯏ ꯀꯁꯥꯔꯒꯤ ꯑꯔꯃꯥꯟ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯗꯔꯝꯗꯩꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯔꯅꯤ ꯑꯁꯤꯗ ꯀꯣꯏꯔꯣꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5 ꯑꯍꯨꯝ ꯑꯗꯨꯒꯤ ꯁ꯭ꯋꯥꯙꯤꯟꯗꯩꯗꯤ ꯑꯗꯨꯁꯨ ꯁ꯭ꯋꯥꯙꯤꯟꯒꯁꯨ ꯑꯃꯟꯕ ꯑꯃꯥꯟ ꯄꯣꯠ ꯑꯝꯇꯪ ꯌꯦꯡꯍꯜꯂꯣꯏ ꯑꯖꯤꯅꯥꯝꯕꯒꯤ ꯏꯄꯨꯗꯒꯤ ꯏꯄꯨꯍꯣꯏ ꯊꯝꯃꯝꯕ ꯄꯣꯠ ꯑꯝꯇꯪ ꯂꯩꯒꯗ꯭ꯔꯥ ꯄꯨꯕ ꯌꯥꯕ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯕ ꯍꯥꯏꯁꯦ ꯊꯦꯠꯇꯧꯔꯤꯃꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯤꯡ ꯊꯦꯠꯇꯧꯔꯤꯃꯤ ꯊꯦꯠꯂꯒ ꯃꯤꯡꯒ ꯈꯨꯡꯒꯪꯁꯤꯁꯨ ꯊꯦꯠꯇꯧꯔꯤꯃꯤ ꯑꯃ ꯂꯩꯇꯦ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯏꯅꯥꯎ ꯔꯥꯖꯃꯅꯤꯅ ꯑꯩ ꯂꯝ ꯀꯣꯏ ꯑꯩꯕꯨ ꯑꯝꯇ ꯆꯠꯇ꯭ꯔꯤꯕ ꯂꯝ ꯑꯃ ꯆꯧꯁꯦꯅ ꯄꯣꯔꯛꯏꯁꯤꯗꯤ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄꯣꯠ ꯈꯣꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯩꯁꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯩ 30 years 30 ꯅꯠꯇꯦ 40 years ꯑꯩꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯆꯠꯆꯔꯨꯕ ꯑꯗꯒꯤ ꯑꯔꯃꯥꯟ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯏꯄꯥꯛꯁꯤꯡ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯈ꯭ꯔꯦ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯩꯅ ꯗꯕꯝꯄꯨꯔ ꯂꯩꯀꯥꯏ ꯀꯁꯥꯔꯒꯤ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯃꯥꯟ ꯂꯩꯀꯥꯏꯗ ꯂꯥꯛꯆꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯄꯨꯕꯤꯔꯛꯇꯅ ꯏꯅꯥꯎ ꯀ꯭ꯔꯤꯁꯅꯃꯣꯍꯟꯁꯨ ꯊꯦꯡꯅꯖꯔꯦ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯍꯣꯏ ꯂꯩꯀꯥꯏꯗꯤ ꯑꯉꯛꯄ ꯐꯪꯈ꯭ꯔꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 4ꯅꯦ ꯁꯥꯡꯅ ꯄꯨꯂꯞ ꯂꯩꯗꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯗꯕꯜꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏꯒ ꯑꯔꯕꯥꯟ ꯂꯩꯀꯥꯏꯒꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯕꯨ ꯄꯨꯕꯤꯔꯛꯄ ꯏꯅꯥꯎ ꯔꯥꯖꯃꯅꯤꯕꯨꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯃꯌꯥꯝꯕꯅꯦꯅ ꯈꯟꯕꯤꯗꯅ ꯑꯗꯨꯝ ꯇꯧꯕꯤꯗꯅ ꯂꯥꯛꯄꯅꯤ ꯏꯅꯥꯎ ꯀ꯭ꯔꯤꯁꯅꯃꯣꯍꯟꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯗꯤ ꯀꯩꯅꯣꯝ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯃꯥꯏꯄꯥꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ